China की province खरदा public सिंह ने यामन कन protest तौखरे protest अदु की power कन बमरमना Jinping government न लंबी द tank फाउ थोरक पमथौ ताखरे source सिंह की मतुगी ना China द हंदक था अमा अनि दगी कोरोना वायरस के मरमना lockdown ओहेंदुना थमकी मसिदगी public सिंह अवाब मायोक न बतारखी हाइरे मफम सिंह असिदा चट पथोकपा मपानदगी लाकपा transportation system सु ban तौसिंदुना थमकी मसिदगी खांगबा यारक्तुदना public protest थोरक बनी protest asigi matungda Jinping government na thamlamba athingba khara komthokhan khre hairi public protest mong aduda Jinping government na tank paramilitary na chingbu puthokhan ki civil war gumna oikhidra khanbada maramdi China da sarkar ga public ka sokna ki ba kui ponati hana su makoi ki public singa government ki mi singa thomna duna yamna sikhiba gi wari laiki report sing na hai China da strict lockdown oikhiba sina maram moiraga Asia ki mafam kaya da factory kaya problem thong narakle Maramdi China dagi raw material kaya lakli market kaya makoy gi pot singna ran uheli China yam important oi ba country amani hai base mafam asina clear takli Russia Ukraine ki matang da Russia ki foreign minister Lavrov na ngasi television program amada hai ki Ukraine ki lana sida NATO amadi America punna saruk yari bani mahak na hairi mafam asibu chum de karam na hai gini Ukraine na lan kan ki badi makoy gi help ta gini amram de Spain da ba Ukraine ki embassy da chithi ani thunglaki madugi chithi ado hanglo bada bomb gumna pukhai ki amasung employee ma sokre Spain ki authority na masi invest tawgani haikre side amada European Commission ki President Ursula von der na proposal ama thangalaki special court ama semgadabani Russia na Ukraine war crime chathriba asibu investigate tawraga cherak pinaba western countries singna yanaba ama purakre electricity leitaduna mamlaba Ukraine bu sem saduna electric pinaba mateng pangnaba yamna yangna masida US na haiki thabak asigi tamak $53 million mateng pangani Loina na France ki President Emmanuel Macron US das visit tawrakli karam na tawraka nation kharapul laga lan ase temsin ba yagadaba khanabaki Haujikan si photo do uriba asumnani almost inter Ukraine gi mafam kaya baraf na angam bakuplaba adugi matakta electric power laitaba madugi matakta Russia nang kep tawraga war tasinliba amram da Russia na Ukraine da lan tasinba asina US ki President Biden gi matam gi achauba economic challenge oi hairi America gi sen su handak ti fazana utki mapai da salabani handaki maraksida Ukraine gi public ka loina na lan sokna ri pasepai sing su fazana wan nangle haibasi Ukraine gi President Zelensky ne admit tawkre wa base ubangam dana western country mayamna electricity revive tawbagi thamnarakpani Donbas Kharkiv Kherson asina chingba mafamda October thadagi matang Russia na selling toba henjilakli hojik suleptri winter sida phibam amuk sarak trabasida western chingna matang Russia da akan bawa thamnakpani Russia na pokum pirakli Ukraine na khangli ba awa ba kokpa yai aikoi gi demand yarabati adubu makoi na wa lonte Russia na kuan kraba lamdam khara aduti asum makoi gi khutta leiri hojiksu Kherson khaktadi makoi gi army madagi lawthorakre maikeida haibadi nongpok lom de shift tawhanki adubu mauda su missile attack ti leptana tawri President Zelensky thawla laina magi army singbu motivate tawduna laknari Amuram da Turkey na Northern Syria amadi Iraq ta matang air raid tawkre Turkey na thabak asi chatharak pasai Istanbul gi Istiklal Avenue ko mafam da bombing tawru badagini Turkey na Iran amadi Iraq ta blame tawri makoi na fan tawraga tawhan bani haiduna air raids tawbutana tana Turkey army na ground operation changani hodarbe madu USA amadi Russia hairakre madudi tawkano World Cup ki news matek amaga ngarang France pu Tunisia na ngamkre adupu ngamjarabasu Tunisia group 16 da di chan khidra basu makoi na France gumba country mangamlamba sina apen bani hairam khre Iran amati America hui gi yen ga yana da bukumbani yana di madu gi challenge amadi apen World Cup ta soi kre Iran US bu ngamgani taksilak pani adubu US ki makuta sum lai hore po hore ande ki World Cup ase kana gi lai ba ta dori ba Argentina ne khalli Messi gi timing asida lau rabati Portugal na khali Cristiano Ronaldo ki kutta tarabati amrab da France ki Mbappe koisu asani yam chauna kana ge oidori pa handak ki World Cup ase masidi time na tak pa haibaduni so thanks for watching